Breaking news ama mayangidamukta puduna laksari. Nahang tang kuntarektagi India amadi Myanmar gi border da laiba min thar haiba jaga da KNB PDF amadi maitai Athoubasinga khuthongna duna lakpa adu ngasimak hujikmakfo lepa leitana khuthongnari. Hwjik su KNB gi maikai Athoubasingi maikai da drone bombing na chingba akanba Mawongda landarkli amasung Athoubasingna yam kana lanthengnari. Mayam Athoubasingi damakta Esor khoirambiyu. Don't bite it, don't bite. Got it. Kau menak dah ni. Baca dah. Awak tu nanti tak. Hush, kau yang memang dah ni. Don't.